ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯟꯖꯔꯝꯕꯒ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯪ ꯇꯥꯗꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯇꯕꯁꯦ ꯃꯁꯤꯁꯦ ꯃꯥ ꯂꯥꯛꯑꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯇꯪꯗꯥꯡꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯂꯨꯁꯟ ꯑꯃꯗꯤ ꯑꯩꯈꯣꯏ ꯊꯝꯕꯤꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯥꯏ ꯗꯤ ꯕꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯔꯤ ꯂꯩꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯒꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯑꯁꯥ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯆꯃꯝꯅꯕ ꯅꯨꯡꯉꯥꯏꯍꯟꯗꯕ ꯋꯥꯍꯩ ꯑꯃꯈꯛ ꯃꯍꯥꯛꯅ ꯉꯥꯡꯕꯤꯔꯝꯕꯗ ꯌꯥꯎꯕꯗꯨ ꯑꯗꯨꯃꯛꯇꯪ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯩꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯍꯤꯟꯗꯤꯗ ꯍꯥꯏꯕꯤꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏꯅ ꯄꯦꯟꯖꯗꯕ ꯏꯪꯂꯤꯁꯇ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯟꯗꯣꯛꯆꯕꯗ to resettle the displaced people at appropriate places as soon as possible 하이드라 말 ꯊꯝꯕꯤꯔꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯡꯁꯦ ꯑꯥꯔꯊꯁꯦ ꯑꯅꯤ ꯊꯣꯛꯅ ꯂꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯤꯟꯗꯤꯗ ꯊꯝꯕꯤꯔꯝꯕꯗꯨꯗꯤ ꯑꯩ ꯄꯥꯊꯣꯛꯆꯔꯔꯣꯏꯒꯦꯕꯀꯣ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯒꯤ ꯃꯃꯥꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡꯗꯨꯗ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯃꯛ ꯕꯣꯠ ꯁꯥꯏꯠꯁꯦ ꯆꯤꯡ ꯇꯝ ꯑꯅꯤꯃꯛꯀꯤꯁꯦ ꯌꯥꯝ ꯊꯨꯅ ꯍꯟꯖꯤꯜꯍꯜꯂꯒ ꯑꯩꯈꯣꯏ ꯁꯥꯟꯇꯤꯁꯦ ꯂꯩꯕ ꯍꯣꯠꯅꯔꯅꯤꯅ ꯍꯥꯏꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯗꯤ ꯕꯤꯁꯤꯡꯁꯦ ꯂꯣꯏꯅ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯐꯥꯎꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯁꯨꯅꯠ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯥꯎꯕ ꯍꯥꯏꯕꯒꯨꯝꯕ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯊꯩꯗꯣꯛꯑꯒ ꯊꯝꯕꯤꯔꯝꯕ ꯃꯁꯤꯃꯛꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯗꯤ ꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯅꯨꯡꯅꯥꯡꯕ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅꯒꯤ ꯏꯁꯥꯒꯤ ꯄꯣꯛꯅꯐꯝꯗ ꯆꯪꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯑꯁꯨꯃꯛ ꯃꯥꯒꯤ ꯂꯩꯔꯤꯕ ꯖꯒꯥꯁꯤ ꯁꯨꯝ ꯂꯩꯍꯜꯂꯒ ꯇꯣꯛꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯩꯈꯣꯏꯗ ꯐꯤꯜ ꯇꯧꯖꯕ ꯃꯁꯤꯃ ꯑꯩꯈꯣꯏ ꯇꯧꯍꯟꯕꯤꯗꯅꯕ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯒꯕꯔꯅꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯥꯏ ꯗꯤ ꯕꯤꯁꯤꯡꯅ ꯐꯥꯎꯖꯔꯤꯕꯁꯦ ꯎꯕꯤꯔꯀꯥꯟꯗ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗꯨꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯊꯝꯕ ꯄꯥꯝꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯥꯏ ꯗꯤ ꯕꯤꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯃꯥꯅ ꯂꯥꯛꯄꯤꯔꯤꯉꯩꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏꯁꯦ ꯔꯤꯁꯦꯇꯜ ꯇꯧꯕꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯑꯥꯏ ꯗꯤ ꯕꯤꯁꯤꯡꯁꯤꯒꯤ ꯋꯦꯜꯐꯤꯌꯔꯒꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯄꯟꯕꯤꯔꯝꯗꯕꯁꯦ ꯁꯤꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯑꯩꯈꯣꯏꯁꯦ ꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯍꯜꯂꯒ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯀꯔꯤ ꯇꯧꯒꯗꯒꯦ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏꯁꯦ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯜꯂꯤꯕꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯜꯂꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯑꯥꯏ ꯗꯤ ꯄꯤ ꯑꯣꯏꯅ ꯐꯤꯜ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀꯁꯨ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯒꯕꯔꯅꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇ ꯆꯩꯊꯦꯡ ꯐꯪꯉꯤꯕꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯍꯥꯏꯗꯤ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯍꯟꯖꯤꯜꯅꯕ ꯁꯤꯟꯕꯤꯌꯨ ꯂꯣꯏꯅꯅ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯁꯦ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯂꯩꯕ ꯌꯥꯅꯅꯕ ꯁꯔꯀꯥꯔꯅ ꯑꯅꯧꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯩ ꯑꯄꯤꯜ ꯇꯧꯖꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯅ ꯃꯐꯝ ꯆꯥꯕꯅꯤ ꯍꯥꯏꯗꯣꯏꯕ꯭ꯔꯥ ꯃꯁꯨꯃꯥꯏꯅ ꯑꯥꯔꯊ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯍꯥꯏꯕꯤꯔꯝꯕꯒꯤ ꯃꯍꯨꯠꯇ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯏꯁꯥ ꯌꯨꯝꯗꯨꯗ ꯃꯦꯒꯤ ꯇꯥꯡ 3 2023ꯒꯤ ꯃꯃꯥꯡ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯅ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯕꯤꯔꯝꯕꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯑꯏꯪꯕ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤꯅ ꯈꯟꯖꯔꯝꯕ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯐꯝ ꯆꯥꯕ ꯍꯥꯏꯔꯒꯗꯤ ꯃꯐꯝ ꯆꯥꯕꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯤꯐꯦꯕ꯭ꯔꯤꯀꯦꯇꯦꯠ ꯍꯥꯎꯁꯅ ꯃꯐꯝ ꯆꯥꯕꯅꯤ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯇꯩꯗ ꯊꯥꯡꯗꯣꯛꯑ ꯊꯝꯃꯒꯅ ꯑꯩꯈꯣꯏ ꯏꯁꯥ ꯌꯨꯝꯗꯨꯗ ꯍꯟꯖꯤꯟꯗꯕꯤꯗ ꯁꯔꯀꯥꯔꯅ ꯁ꯭ꯋꯥꯏꯗꯅ ꯂꯝ ꯆꯦꯠꯇꯪ ꯄꯤꯔꯒꯦ ꯁꯤꯗ ꯂꯩꯔꯣ ꯍꯥꯏꯔꯒꯅ ꯑꯗꯨ ꯃꯐꯝ ꯆꯥꯕꯅꯤ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏ ꯆꯃꯝꯅꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯥꯟꯖꯦꯜꯂꯛꯂꯤꯕ ꯑꯩꯈꯣꯏ ꯑꯥꯏ ꯗꯤ ꯄꯤꯁꯤꯡꯒꯤ ꯑꯄꯥꯝꯕꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯏꯁꯥ ꯏꯔꯝꯗꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯂꯩꯕ ꯑꯗꯨꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯥꯔꯊ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯍꯥꯏꯕꯤꯔꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤक ꯆꯃꯝꯅꯕ ꯃꯑꯣꯡ ꯊꯝꯕꯤꯔꯝꯕꯁꯦ ꯃꯐꯝ ꯆꯥꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯥꯒꯤ ꯍꯥꯟꯅ ꯏꯔꯝꯗꯝꯗꯨꯗ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯦ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯤ